ngangoy pukri mapanda kon pheng de nura saraga ko ut kumba do hapaga wai ni tari bu khutaje lei bu khulai je sawbai nyu tori mai yang wang wang ga pai tu masaji na matam musa salasi la hui akoi si gi matak ta mai bi ma lai pai ra kan na sayo pai ra ma ga khang pai ra ma ga sida tuang lai gan hey pai re kai do no pai si botam musa ki jai ye ma ki jai ye tu pai re Mana som lai si bo fai si da ma ki no lai bra ba ayo gri tim to rai si bo tam sa sat la sila o ki jai hai ba kai ni de de ke mom lai bra ki lai bi dia sat la sila o ai di ki jai hai ba si kan ga pai ri ma sa je u ni ko tu yam kan pai ri mi ma sa je sai de ma gi ma kha si da kai lai ra ge khang di ma long ning ba kai no ma lai ra za lo chi ji à ti me adai ma cham cha pai de sin kai no achim tam cha pai de sin na birds nak sa lai he ai ma kha di yi ni au no ma lai ma lai jam than to na mai da khela ka ni ko tu le ma lao no no sa loi asai da su sa li ba ko sila kholak kan ni hai bane mi gi uchi achau bane se ai dam ko ai phajana khang gri di mit ka sok do ni mit ka tam do ni se nak sil mai sa sil au sa pan phadori bro asi ani an lei bani sing sik am khang di moi gi ma am da ni moi gi yung ma lei ayo gre mu la tan ayo gre ni ma ai di smaina bu phajana udri bu umai bi na haibado ngasi khangi sini ni idea amul ai moi gi ken lei do smaina lai pa ga ta pa chin ga long thine lại mày nhắm cất đi mày mày ông quang cái bài tu mà xả gì nè mà tao mua ra sao lại xin lỗi huy lo nhắm cất nó bài rồi tu cùng đó đấy kỳ đó pai ra khidre sat khre loi na sa khar ba kaino ki man na kumdare nang na som pai sala pu sa da theng do man gai pai sala pu da kumdara aba mathak da ka ro kumdare chan pina pasta hawona pasta chajena chicken pasta chajena seme ngasidi Saturday ni na mama chaninge na yam hai aduna seme tum cha se na ngasidi Saturday se oire adum lunch dum pun oire se na khara yam adum haure adigi chicken ji paste to khara pik na semdu e aina aduga khara yam hodu e khoi morning ga lunch ka punjanari bako mathak ta su ngak lei renga handak ti nong je dum kharabu sara bi handak ti nong je phajana khaga dum khik podong na in bodong tawe chicken pasta sembal loire ngasidi suti ni na chicken pasta hoina seme ngasidi Saturday ni na ngang suti le na ngasidi pasta hoina chara jena ne chicken pasta oina tawre ngobo lo chale loi bagi manin mon kari ji mati ama suming hanjar ke tawbani usmaina pasta se hawona hawni ni chan pin haiman gi dana ado chicken je macha ka aga hape bai na ko hadi smaina ngobo dadi munna ba ngobo pe na ko ade chicken macha hapa ga ngore ko ado suming na ja hapo ale to challa hathara gya phone da masak se khara kano tawdre aseng ma dadi thong na phajagra ba ja ni ko thong na phajagra ba ja ni
Ngasidi pasta ne chan pini am hai the pasta lore mana ai jo tai matam na sang da ba thang jana man sin na ta di sang di ha ba tai thabok to ma school amuk thiluni amuk lawruni adegi amuk porakani shan amuk chatkani tawbani na ko ita nang da hai tare Ngasidi sumaina chara jena yame khayam na dum sema ba hai tare sini plate ani sumaina seme Isan pini ready ni uzik lai si mama Sunday ki special Saturday ki special na lai re Gonna eat with me. ya sa nang pasta da have do chicken pasta sema bani ko sa to au hau te ro ko sa kai ta ba kam dau ba mapa di kam dau ba mapa sa kare This is for you. Small spoon. hai pi ro mapa hau tra ba I did. How the Lord I did. tahan ba ore to na san pi tahan ba ore hai ta bani na ma di changjalo tahan ganu ma yaman gre lo khot pa khang dra ba kam taw re si khra ku thab je pibi ge le te baba na se khra ku thab je pibi ro cham mani be ma sa khra ku thab du na nang di nong ai je ra ni sa se hau am ta hai ro se mayam ta mama na thong ba mama na sim pasta je mayam hau e la o sa se nam ta how is the taste Yummy. hai ro du di ka hai ba mayam da My mom like and subscribe. to our Channel. mami na sim pasta je hau hau te la o sa se la o hai ro Mommy, he pasta the how healthy. Let's eat together. ya Sara nabuda tamu sadi ngasai di ngai bangam de na khang do Sara I did not ngam pas kano lai re sas lai re buttermilk amam lai re ngasi gi lunch se da lo salle maya pasta hauraga su pizza ba loi re aduga ningai tawe phone piyo na ma phone piyo phone yenge ye summer vacation manung ni na asale bam khangde sana ba sanaru re sana ba lo ramina ayukta su lai su taw re adai lo ramina mathang lo ramina phone jong yenge ningai to bai saw bai ni tari bu khuta je dai bu khulai je saw bai nyong tori lamju hen banan su loi re lai to ya de maram zum mok tarak tare sum nong magi tori si ngo mingjen yang khang hajai ni hei chai masak chen nung is kuira sum nung sirak pam yaw ni cha jin ma chau chalak pagi ro si ba pige mama lo ra ka na ne mama pirage mama gi singkul ma cha se mayam dam tang ab diam tang to jagi ke mayam sung mi mina se ai gi ingkul ma cha de sum ujarak ke sagalak pa sida ko kaino ma tawre dak se haidi sagalak pa haije mamang da di ne mamangi gano da di am sai bu ko mamangi me di am sa dra mayam handaki me di nong ga je kan ga nusit ka je la ga nong je mu manga ka khar bu khi ye mamangi di oro ne humang ga tari je mayam ado ai uchara ke ko me ai gi kano si ngo si je sigi kano se sigi mani plant se achang ba hangapan asang baga white koi bu ne ba ko ada in si jigi charge in semdok tana ai khangna chana ba maru mapang na su me amam pigre ado yam taning bodo phaгаtle phajare nangna pirak tana ka haibagi mapaw se taning bodo phagatri bra khangde ta di ko adaga si zima su sdaina sandok chabagi leire ada ai isagi dadi sandok chabani na uchare ko asmaina sandok jaraga thambane semjabane haitare ado si sina banka dune banka je si angau boi do male kai boi do no khangde makhok se sumaina tawba se sangli sangla boy basna white di oiba male aina khanbada idea ama sida ngonda ma leise sidi maru ji gara manu khangdre ba ko purple zo hobanina ada sisina hujikan gi dadi ai gi mafam sidi sisina dum hingba ngame do aina kana ningthok chara thamme ada marak ta aina kano mayang ton maru khar hunjale do horok pra hok ta ba yengage sisu adum phari nongju churabanina adum managa se sangtrik sangaga adum phajana leire adum phare haitare adagi sisu adum phari ko
ꯑꯗꯒꯤ ꯁꯤꯁꯨ ꯌꯥꯝꯅ ꯐꯒꯠꯂꯛꯑꯦ ꯁꯤꯁꯨ ꯌꯥꯝ ꯐꯒꯠꯂꯛꯑꯦ ꯌꯥꯝꯅ ꯐꯒꯠꯂꯛꯑꯦ ꯇꯨ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯒꯤ ꯑꯅꯤꯅꯦ ꯄꯥꯝꯕꯤ ꯑꯅꯤꯅꯦꯀꯣ ꯃꯤꯅꯤ ꯆꯥꯟꯗꯅꯤꯁꯦ ꯁꯤꯅ ꯑꯆꯧꯕ ꯁꯤꯁꯨ ꯑꯆꯧꯕ ꯑꯗꯨꯒ ꯁꯤꯅ ꯃꯆꯥ ꯀꯣ ꯌꯥꯝ ꯀꯨꯞꯅ ꯁꯥꯠꯄꯗꯨꯅꯦ ꯃꯤꯅꯤ ꯆꯥꯟꯗꯅꯤ ꯍꯥꯏꯁꯦ ꯑꯗ ꯑꯩꯅ ꯒꯝꯂꯥ ꯁꯨꯃꯥꯏꯅ ꯈꯔ ꯂꯧꯔ ꯊꯥꯗꯣꯛꯆꯕꯅꯦ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯣꯔꯣꯛꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯃꯃꯥꯡꯒꯤ ꯅꯤꯡꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯗꯩꯗ ꯑꯩꯅ ꯁꯤꯗꯒꯤ ꯂꯩꯕ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕ ꯃꯣꯔꯣꯛꯇꯨꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯣꯔꯣꯛ ꯑꯃꯈꯛ ꯊꯨꯒꯥꯏꯔꯒ ꯁꯨꯝ ꯊꯥꯗꯈꯤꯕꯗꯒꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯐꯅ ꯍꯧꯒꯠꯆꯔꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯒꯦ ꯄꯥꯟꯕ ꯄꯥꯟꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁꯤꯗ ꯁꯥꯕꯗ ꯁꯤꯒꯤꯗꯤ ꯑꯗꯨꯝ ꯆꯥꯅꯔꯤꯕꯀꯣ ꯃꯄꯥꯟ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯁꯤꯃ ꯌꯦꯡꯉꯣ ꯁꯤꯁꯤꯃꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯋꯥꯠꯇꯅ ꯄꯤꯕꯤꯔꯦ ꯑꯗꯨꯝ ꯁꯥꯠꯂꯤꯀꯣ ꯑꯗꯨꯝ ꯁꯥꯠꯂꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯗꯨꯝ ꯁꯥꯠꯄꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯂꯩꯁꯤꯃꯅ ꯑꯗꯨꯝ ꯑꯩ ꯊꯝꯃꯤ ꯀꯠꯄꯒꯤ ꯑꯣꯏꯅꯔꯦ ꯑꯗꯨ ꯁꯤꯗꯁꯨ ꯂꯣꯏ ꯍꯦꯟꯇꯣꯛꯑꯒꯅꯤ ꯃꯥꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯂꯣꯏꯅ ꯍꯦꯟꯇꯣꯛꯑꯒ ꯁꯥꯠꯂꯤꯕ ꯀꯤꯖꯩ ꯅꯝꯕꯗ ꯐꯣꯟ ꯇꯥꯒꯤꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯇꯨ ꯁꯟꯇꯣꯛꯇꯅ ꯁꯥꯠꯂꯦ ꯇꯨ ꯁꯤꯗꯁꯨ ꯇꯨ ꯑꯗꯨꯒꯀꯣ ꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯤꯅ ꯑꯩꯅ ꯃꯔꯨꯅ ꯍꯨꯟꯖꯕꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯋꯥꯡꯉ ꯂꯩꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑ ꯂꯩꯔꯦ ꯑꯗꯩ ꯃꯌꯥꯡꯇꯣ ꯃꯃꯥꯡꯗ ꯍꯨꯟꯒꯤ ꯃꯔꯨ ꯑꯃꯅꯤꯗꯨꯅ ꯁꯤꯁꯤꯅ ꯍꯤꯡꯉ ꯂꯩꯔꯦ ꯆꯥꯎꯕꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯁꯤ ꯁꯧꯒ꯭ꯔꯤꯁꯤꯅ ꯃꯃꯥꯡꯗ ꯂꯩꯕ ꯀꯩꯅꯣꯗꯒꯤ ꯃꯔꯥ ꯌꯥꯎꯅ ꯂꯩꯕꯗꯒꯤ ꯆꯥꯔꯕꯗꯒꯤꯅ ꯍꯥꯏꯅ ꯊꯥꯕꯗꯤ ꯁꯨꯃꯥꯏꯅ ꯍꯤꯡꯉꯒꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯁꯅꯥꯔꯩ ꯑꯃꯈꯛ ꯍꯤꯡꯉꯤ ꯑꯗꯨꯒ ꯁꯤꯁꯨ ꯑꯩ ꯑꯥꯏꯅꯦꯗꯒꯤ ꯂꯩꯔꯛꯈꯤꯕ ꯁꯧꯒ꯭ꯔꯤꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯁꯝꯂ ꯀꯩꯅꯣꯝꯃ ꯂꯧꯔ ꯂꯩꯔꯦ ꯁꯤꯅ ꯑꯥꯏꯅꯦꯗꯒꯤ ꯂꯩꯔꯛꯈꯤꯕ ꯁꯧꯒ꯭ꯔꯤꯗꯨꯅꯦ ꯊꯣꯡꯉ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯁꯥꯁꯤꯅꯅꯦ ꯊꯥꯖꯟꯕꯗ ꯍꯤꯡꯉꯦꯀꯣ ꯁꯤꯗꯤ ꯍꯤꯡꯖꯔꯛꯑꯦ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ ꯃꯌꯥꯡꯇꯣꯟꯁꯦ ꯁꯤꯁꯨ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯁꯧꯒ꯭ꯔꯤꯗꯣ ꯌꯨꯝ ꯁꯥꯏꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯗꯨꯀꯥꯟꯗꯒꯤ ꯁꯧꯒ꯭ꯔꯤ ꯍꯧꯅꯔꯛꯄ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯌꯥꯎꯔꯒ ꯈꯨꯑꯒ ꯌꯣꯟꯊꯣꯛꯅꯔꯛꯄ ꯃꯇꯝꯒꯤꯗꯣ ꯑꯗꯨꯏꯗꯨꯗ ꯑꯩꯅ ꯂꯩꯔꯨꯕꯗ ꯃꯔꯥ ꯌꯥꯎꯋꯦꯅ ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯨꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤ ꯑꯃꯈꯛꯇꯤ ꯐꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯑꯃꯈꯛꯇꯪꯗꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯦ ꯌꯦꯡꯖꯔꯒ ꯑꯗꯨم ꯂꯩꯔꯦ ꯑꯩꯒꯤꯗꯤꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯥꯝꯕꯤꯁꯦ ꯆꯥꯔꯁꯦ ꯑꯩꯅ ꯂꯧꯔꯛꯄꯗꯨꯕꯨ ꯑꯣꯏꯔꯁꯨ ꯈꯔ ꯆꯥꯎꯅ ꯈꯔ ꯐꯅ ꯂꯧꯍꯧꯔꯕ ꯑꯗꯨꯝ ꯍꯤꯡꯉꯦꯕꯀꯣ ꯌꯥꯝ ꯄꯤꯛꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤ ꯃꯥꯂꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯤꯒꯗꯤ ꯍꯥꯏꯔꯒ ꯆꯥꯔꯅꯤꯗꯤ ꯍꯥꯏꯔꯒ ꯊꯥꯔꯨꯕꯁꯦ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯁꯤꯔꯦ ꯑꯗꯨꯒ ꯄꯥꯝꯕꯤꯁꯦ ꯆꯥꯎꯅ ꯄꯤꯔꯛꯑꯒꯗꯤ ꯑꯗꯨꯝ ꯍꯤꯡꯉꯦ ꯑꯗꯣ ꯁꯤꯅ ꯑꯩꯅ ꯏꯪꯉꯤꯉꯩ ꯃꯇꯝꯗꯣ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯊꯥꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯖꯔ ꯆꯥꯎꯈꯠꯄ ꯅꯪꯍꯧꯔꯦ ꯁꯥꯒꯠꯂꯛꯄꯁꯦ ꯑꯣꯛꯅꯔꯁꯨ ꯉꯝꯃꯦꯕ ꯂꯩꯖꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯅ ꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯈꯪꯖꯔꯛꯄꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯁꯥꯏꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯩꯐꯝꯁꯤꯒꯤ ꯋꯦꯗꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯒ ꯁꯤꯁꯤꯃ ꯌꯥꯝꯅ ꯐꯔꯦ ꯁꯤꯁꯨ ꯅꯣꯡꯒ ꯆꯨꯕꯁꯤꯗꯀꯣ ꯀꯩꯁꯨ ꯑꯝꯇ ꯊꯥꯕ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯄꯥꯝꯕꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯪꯅꯦꯕ ꯌꯥꯝ ꯄꯤꯛꯅ ꯅꯦꯝꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯒꯝꯂꯥꯁꯦ ꯀ꯭ꯂꯦꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯗ ꯊꯥꯔꯤꯁꯦ ꯂꯩꯕꯥꯛ ꯅꯠꯇꯦꯕ ꯀꯣꯀꯣꯄꯤꯠ ꯑꯗꯨꯅꯦꯕꯀꯣ ꯀꯣꯀꯣꯄꯤꯠ ꯍꯥꯏꯁꯦ ꯍꯥꯔꯒꯤ ꯑꯝ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯃꯀꯨꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯌꯨꯕꯤ ꯃꯀꯨꯗꯣ ꯃꯣꯏꯅ ꯐꯖꯅ ꯒ꯭ꯔꯥꯏꯟ ꯇꯧꯔꯒ ꯁꯦꯝꯗꯣꯛꯑ ꯊꯝꯕꯗꯣ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯕ ꯄꯣꯠꯇꯨ ꯑꯣꯏꯕꯗꯨꯒꯤ ꯏꯁꯤꯡ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯅꯦꯕ ꯃꯣꯏꯁꯤꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯍꯩꯔꯀꯥꯟꯗꯁꯨ ꯃꯥ ꯏꯁꯤꯡ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯁꯦ ꯐꯖꯅ ꯑꯗꯨꯝ ꯍꯧꯔꯒ ꯐꯕ ꯂꯩꯕ ꯉꯝꯃꯦꯕ ꯑꯗꯨꯅꯅꯦ ꯀꯣꯀꯣꯄꯤꯠꯇ ꯄꯣꯠ ꯊꯥꯕꯁꯦ ꯏꯁꯤꯡꯗ ꯊꯥꯒꯗꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯅ ꯍꯧꯕ ꯉꯝꯃꯦꯕꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯥꯄꯟ ꯁꯥꯠꯄꯤꯗꯨꯅꯦ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯃꯌꯥꯝꯗꯣ ꯅꯧꯅ ꯂꯣꯏ ꯆꯣꯡꯈꯠꯆꯔꯛꯑꯦ ꯅꯣꯡ ꯆꯨꯕꯁꯤꯗ ꯅꯣꯏ ꯅꯨꯡꯉꯥꯏꯖꯕꯗꯣ ꯁꯤꯅ ꯑꯩꯅ ꯅꯁꯔꯤꯗ ꯂꯩꯈꯤꯕꯗꯣ ꯋꯥꯡꯈꯠꯂꯦ ꯐꯅꯌꯥꯝ ꯁꯤ ꯌꯥꯝ ꯄꯤꯛꯅ ꯄꯣꯔꯛꯈꯤꯕꯅꯦ ꯐꯅꯌꯥꯝ ꯋꯥꯡꯈꯠꯂꯦ ꯑꯗꯨ ꯃꯆꯨꯁꯤꯁꯨ ꯁꯤ ꯑꯣꯏꯔꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯉꯧꯕꯗ ꯃꯆꯨ ꯑꯃ ꯁꯥꯠꯂꯦ ꯑꯗꯒꯤ ꯃꯥꯂꯤꯀꯥꯁꯤꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯥꯠꯄ ꯂꯣꯏꯁꯜꯂꯛꯑꯦ ꯑꯃꯨꯛ ꯁꯥꯠꯂꯤ ꯑꯃꯨꯛ ꯂꯣꯏꯁꯜꯂꯤ ꯁꯤꯗ ꯄꯣꯝꯃꯤ ꯂꯩꯃꯟ ꯑꯃꯨꯛ ꯆꯟꯈꯤꯗꯅ ꯃꯌꯥꯝ ꯀꯦꯟꯈ꯭ꯔꯦ ꯑꯗꯒꯤꯅꯦ ꯇꯤꯟ ꯅꯠꯇꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯥ ꯑꯃ ꯀꯩꯅꯣ ꯑꯃ ꯈꯣꯏ ꯃꯥꯟꯕ ꯑꯃ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯇꯤꯟꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯄꯥꯏꯈꯤꯕ ꯐꯥꯕ ꯅꯪꯍꯧꯗꯕ ꯑꯩ ꯏꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯏꯁꯤ ꯌꯦꯡꯉꯣ ꯃꯥꯁꯨ ꯌꯦꯡꯅꯤꯡꯕꯒꯤ ꯂꯩꯁꯦ ꯑꯗꯣ ꯁꯤ ꯑꯉꯧꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯋꯥꯠꯇꯕꯅꯤ ꯑꯩꯒꯤ ꯂꯩꯁꯦ ꯑꯗꯨꯝ ꯋꯥꯠꯇꯅ ꯃꯥꯅ ꯑꯗꯨꯝ ꯁꯥꯠꯂꯦ ꯁꯤꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯁꯥꯁꯤꯗꯗꯤ ꯃꯥ ꯍꯧꯖꯕ ꯉꯝꯃꯦꯕꯀꯣ ꯁꯤꯁꯤꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟ ꯂꯩꯔꯦ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯁꯦ ꯑꯩꯅ ꯌꯥꯝ ꯄꯤꯛꯅ ꯄꯣꯔꯛꯈꯤꯕꯅꯦ ꯀꯩꯅꯣꯗꯒꯤ ꯅꯁꯔꯤꯗꯒꯤꯀꯣ ꯑꯗꯣ ꯃꯁꯥ ꯍꯥꯏꯗꯤ ꯃꯌꯣꯟ ꯑꯃꯈꯛꯅ ꯑꯗꯨꯝ ꯐꯅꯌꯥꯝ ꯁꯟꯇꯣꯛꯑꯦ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯁꯦ
ꯑꯗ ꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯊꯥꯕꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯃꯔꯤ ꯆꯠꯂꯒ ꯐꯖꯅ ꯐꯅ ꯑꯗꯨꯝ ꯂꯩꯔꯤ ꯅꯨꯡꯁꯤꯗꯥꯛꯁꯤꯁꯨ ꯀꯣ ꯍꯥꯏꯊꯔꯛꯑꯦ ꯊꯥꯐꯝ ꯂꯩꯇꯦ ꯑꯗꯨꯝ ꯍꯧꯕ ꯍꯧꯖꯔꯁꯨ ꯃꯤꯠꯅꯕꯨ ꯅꯨꯡꯉꯥꯏꯔꯗꯤꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯦ ꯁꯧꯒ꯭ꯔꯤꯁꯨ ꯆꯥꯎ ꯉꯝꯗꯦ ꯁꯤꯁꯨ ꯁꯧꯒ꯭ꯔꯤꯅꯦ ꯑꯗꯨꯝ ꯄꯨꯂꯞ ꯂꯩꯔꯛꯈꯤꯕꯗ ꯍꯨꯟꯈꯤꯕ ꯉꯥꯛꯇꯅꯦ ꯁꯤꯁꯨ ꯑꯗꯩ ꯁꯤꯅ ꯃꯣꯔꯣꯛꯅꯦ ꯃꯣꯔꯣꯛꯁꯤꯃꯗꯤ ꯈꯨꯋꯥꯡ ꯑꯃ ꯇꯧꯔꯦ ꯕꯦꯝꯃꯟꯇ ꯂꯦꯞꯄꯧꯅꯦ ꯃꯣꯔꯣꯛꯁꯤꯒ ꯅꯪꯒ ꯋꯥꯡꯃꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯁ꯭ꯇꯦꯟ ꯍꯤꯌꯔ ꯃꯣꯔꯣꯛꯁꯤꯗꯤꯀꯣ ꯕꯦꯝꯃꯒ ꯋꯥꯡꯃꯟꯅꯔꯦ ꯕꯦꯝꯃꯒꯤ ꯀꯩꯅꯣꯗ ꯂꯩꯔꯦ ꯍꯥꯏꯠꯇ ꯂꯩꯔꯦ ꯕꯦꯝꯃꯒ ꯋꯥꯡꯃꯟꯅ ꯂꯩꯔꯝꯃꯦ ꯃꯣꯔꯣꯛꯁꯤꯗꯤ ꯋꯥꯠꯂꯦ ꯑꯗꯨꯕꯨꯗꯤ ꯕꯦꯝꯃꯅ ꯍꯦꯜꯂꯤꯗ ꯑꯗꯒꯤ ꯁꯤ ꯃꯣꯔꯣꯛꯇꯨꯅꯦꯕꯀꯣ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯆꯥꯅꯔꯤꯕ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯂꯩꯕ ꯃꯣꯔꯣꯛꯇꯨꯅꯦ ꯁꯤꯃꯗꯤ ꯑꯗꯨꯝ ꯐꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯐꯔꯦ ꯁꯤꯗꯁꯨ ꯐꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯁꯤꯡ ꯂꯥꯡꯗ꯭ꯔꯩꯁꯤꯗꯤꯀꯣ ꯑꯗꯨꯝ ꯁꯥꯠꯂꯤ ꯂꯦꯞꯇꯦ ꯑꯗꯨꯝ ꯁꯥꯠꯂꯤ ꯑꯩꯅꯒ ꯑꯗꯨꯝ ꯂꯥꯏꯊꯝ ꯀꯠꯄꯒꯤ ꯍꯦꯛꯆꯔꯤꯕꯅꯤ ꯏꯁꯤꯡ ꯂꯥꯡꯗ꯭ꯔꯩꯁꯨ ꯋꯥꯠꯇꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯃꯥꯂꯤꯀꯥ ꯂꯩꯔꯦ ꯃꯥꯂꯤꯀꯥꯁꯦ ꯄꯥꯝꯕꯤ 2 ꯊꯥꯏ ꯑꯩꯅ ꯑꯗꯩ 2 ꯊꯣꯛꯅ ꯑꯗꯨꯝ ꯊꯥꯖꯩ ꯁꯤꯗꯤ ꯍꯤꯡꯕ ꯉꯝꯃꯦ ꯁꯥꯕꯅꯤꯅꯀꯣ ꯑꯗꯩ ꯃꯣꯔꯣꯛꯅꯤ ꯌꯦꯡꯉꯣ ꯁꯤꯁꯨ ꯃꯣꯔꯣꯛꯅꯤ ꯃꯣꯔꯣꯛ ꯉꯥꯛꯇꯅ ꯐꯖꯔꯦ ꯑꯩꯒꯤ ꯕꯦꯜꯀꯣꯅꯤꯁꯦ ꯃꯣꯔꯣꯛ ꯉꯥꯛꯇꯅꯦ ꯃꯅꯥꯒꯁꯦ ꯃꯄꯥꯟ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯃꯥꯂꯤꯀꯥꯒ ꯃꯣꯔꯣꯛꯒ ꯄꯨꯟꯁꯤꯟꯅꯔꯦ ꯑꯗꯒꯤ ꯁꯤ ꯍꯥꯏꯗꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯩ ꯁꯤꯅ ꯃꯃꯥꯡꯗ ꯏꯃꯥꯅ ꯏꯃꯣꯏꯅꯨ ꯃꯇꯝꯗ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯇꯈꯦꯜꯂꯩ ꯃꯔꯨ ꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨ ꯇꯈꯦꯜꯂꯩ ꯃꯔꯨꯗꯨꯅꯤ ꯑꯩꯅ ಥꯥꯔꯤꯕꯁꯦ ꯄꯥꯝꯕꯤ 3 ꯊꯥꯍꯧꯔꯦ 3ꯃꯛꯇꯨ ꯍꯤꯡꯉꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯥꯕꯁꯦ ꯀꯗꯥꯏꯐꯥꯎ ꯌꯧꯔꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨ ꯐꯗꯤ ꯑꯗꯨꯝ ꯐꯒꯠꯂꯒ ꯍꯧꯖꯔ ꯂꯩꯔꯤ ꯑꯗꯨꯝ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯕꯟꯀꯥꯁꯨ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯆꯣꯡꯈꯠꯂꯛꯏ ꯃꯔꯨ ꯃꯔꯥ ꯇꯥꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯆꯥꯎꯈꯠꯂꯛꯏꯀꯣ ꯑꯗꯩ ꯁꯤ ꯖꯦꯠ ꯄ꯭ꯂꯥꯟ ꯂꯩꯔꯦ ꯖꯦꯠ ꯄ꯭ꯂꯥꯟꯒꯤ ꯃꯃꯥ ꯑꯁꯦꯡꯕꯁꯤ ꯂꯩꯔꯦ ꯑꯩꯅ ꯃꯃꯥ ꯑꯁꯦꯡꯕꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯒ ꯆꯥꯔ ꯄꯤꯈꯤꯕ ꯌꯥꯎꯕꯁꯤꯡꯗꯨ ꯌꯦꯡꯕꯤꯔꯣ ꯁꯤꯗ ꯃꯃꯥ ꯑꯁꯦꯡꯕꯁꯤꯗ ꯂꯩꯔꯦ ꯃꯥꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗ ꯂꯩꯔꯦ ꯄꯤꯛꯇꯛ ꯇꯧꯔ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯁꯤꯃ ꯑꯗꯨꯝ ꯐꯖꯅ ꯐꯔꯒ ꯂꯩꯔꯦ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯇꯤꯡꯊꯧ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯥꯎꯈ꯭ꯔꯦ ꯆꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯇꯤꯡꯊꯧꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯌꯥꯝ ꯐꯩꯌꯦ ꯁꯤꯁꯦ ꯈꯔ ꯀꯛꯊꯠꯂꯒꯦꯅ ꯑꯩꯁꯦ ꯀꯥꯇꯤꯁꯦ ꯄꯣꯔꯛꯄꯅꯦ ꯑꯗꯣ ꯁꯤꯁꯦ ꯈꯔ ꯀꯛꯊꯠꯂꯒꯦ ꯌꯥꯝꯅꯁꯨ ꯐꯅꯁꯨ ꯂꯩꯔꯦꯅ ꯑꯩꯅ ꯈꯔ ꯇꯧꯖꯕꯅꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯨꯝ ꯑꯗꯣ ꯁꯤ 9 ꯁꯥꯠꯄꯤꯁꯤꯡꯗꯨꯅꯦ ꯃꯥꯁꯦ ꯁꯥꯠꯈ꯭ꯔꯦ ꯃꯔꯥꯡ ꯇꯨꯔꯥꯡ ꯌꯥꯝ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯃꯒ ꯍꯥꯏꯔꯒꯦ ꯁꯤ ꯃꯅꯤ ꯄ꯭ꯂꯥꯟꯅꯤ ꯁꯤꯅ ꯃꯅꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯍꯪꯒꯄꯥꯟ ꯑꯣꯏ ꯀꯩꯕꯣꯏ ꯇꯧꯏ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯣꯏꯃꯤꯟꯅꯕꯅꯤ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯑꯩꯅ ꯂꯣꯇꯁ ꯊꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯂꯣꯇꯁꯁꯦ ꯀꯥꯡꯁꯨ ꯏꯁꯤꯡ ꯂꯩꯕꯁꯦ ꯀꯥꯡꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯕꯥ ꯌꯥꯝ ꯆꯪꯕꯗꯣ ꯏꯁꯤꯡꯁꯦ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯁꯨ ꯑꯣꯏ ꯑꯗꯨꯒ ꯀꯥꯡ ꯃꯔꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯣꯛꯊꯣꯛꯆꯔꯒ ꯁꯨꯃꯥꯏꯅ ꯃꯅꯤ ꯄ꯭ꯂꯥꯟꯁꯦ ꯃꯌꯥꯝ ꯑꯃ ꯃꯈꯜꯒꯤ ꯃꯅꯤ ꯄ꯭ꯂꯥꯟ ꯊꯥꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯨꯜꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯙꯨꯞ ꯊꯝꯃꯤ ꯀꯠꯆꯔꯤꯕ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯅꯤꯡꯖꯔꯤꯕ ꯇꯨꯜꯁꯤ ꯁꯤꯗ ꯂꯩꯔꯦ ꯀꯥꯟꯅꯁꯨ ꯀꯥꯟꯅꯕ ꯑꯐꯕꯁꯨ ꯑꯣꯏꯕ ꯍꯤꯗꯥꯛꯁꯨ ꯑꯣꯏꯕꯀꯣ ꯁꯤꯁꯤꯃ ꯂꯩꯖꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯕꯦꯜꯀꯣꯅꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯐꯖꯔꯕ ꯄꯤꯛꯅ ꯂꯩꯖꯕ ꯕꯦꯜꯀꯣꯅꯤꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯀꯛꯄꯗꯣꯀꯣ ꯊꯥꯏꯅꯗꯤ ꯁꯦ ꯏꯃꯥ ꯍꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯐꯦꯡꯅꯕꯒꯤ ꯅꯨꯔꯥ ꯀꯥꯏꯅ ꯑꯣꯏꯔꯛꯄ ꯎꯔꯛꯈꯤꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯈꯪꯕ꯭ꯔꯥ ꯊꯥꯖꯗꯅ ꯑꯁꯤꯗꯒꯤꯅꯦꯕ ꯑꯁꯤꯗꯒꯤ ꯀꯛꯊꯠꯂꯛꯄꯅꯤ ꯌꯦꯡꯉꯨ ꯈꯨꯌꯥꯝ ꯑꯃ ꯑꯩꯅ ꯇꯥꯁꯜꯂ ꯊꯝꯕꯅꯤ ꯀꯪꯉꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦꯅ ꯁꯤꯁꯦ ꯅꯍꯥꯟꯋꯥꯏ ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯀꯣꯟ ꯐꯦꯡꯅꯕꯒꯤ ꯅꯨꯔꯥ ꯁꯥꯔꯛꯑꯒꯀꯣ ꯎꯠꯀꯨꯝꯕꯗꯣ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯀꯣꯟ ꯐꯦꯡꯕꯁꯦ ꯎꯔꯛꯈꯤꯕꯀꯣ ꯑꯗꯣ ꯑꯩ ꯅꯤꯡꯁꯤꯡꯗꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯁꯟꯖꯔ ꯊꯝꯃꯕ ꯈꯨꯌꯥꯝ ꯑꯃ ꯈꯨꯠꯆꯥꯎ ꯑꯃ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯊꯔꯒ ꯍꯧꯋꯦꯕꯀꯣ ꯑꯗꯣ ꯈꯔ ꯊꯝꯍꯧꯔꯦ ꯈꯔꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯧꯊꯣꯛꯆꯔꯛꯑꯦ ꯈꯨꯌꯥꯝ ꯑꯃꯗꯣ ꯐꯖꯩꯌꯦꯕ ꯁꯤꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯁꯟꯇꯣꯛꯑ ꯇꯥꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯕꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯔꯦ ꯌꯥꯝꯃꯟꯈꯔꯦꯅ ꯂꯧꯊꯣꯛꯆꯔꯦ Bye. See you next vlog and subscribe our channel, our Mommy Baba channel. Bye. La, changol la.